Wangoo Sabal Maning Meichakpi Sing chanba chatkhiba Meeoi marigi manungda ngasi phaoba Thiba Khangdana Leiriba Meeoi amagi Hakchang Phangdriphaoba houjik morgue Leiriba thawai yaodraba Khunja ahungi Hakchang Loukhiroi haina thoudok asigi matangda shemkhiba asigi Convenor Khangembam Krishnagopal na phongdorakli. Wafam asing Wangoo Terakong Maka Community Hall da thoudok adugi matangda pangthokpa miyamgi mifam amana JSC against the brutal killing of 4 innocent people by Kuki militant at Wangoo Sabal Sing haina mingthonba JSC ama shemkhibaga iroinana pangthokpa pau mi singa unaba amadi paugi mifam amada mahangna phongdokibani. Tongan ba CSO gi mute sing yauna pangthokkiba paumi singa unaba aduda JSC gi convenor Krishnagopal na hai ngasi gi mifam aduna kupna khanaraba matungda warep kaya lauriba warep sing adugi manungda Kuki khulai paiba singna sinmi ahum tamthina hatkiba amadi Meeoi amana ngasi phaoba Thiba Khangdana Leiriba adubo akanba mongda condemn tawbe yauri. Mihar aduda senaba Meeoi sing atubu matamda faduna logi oiba sairak pihanba houjik Thiba Khangdana Leiriba Meeoi amagi Hakchang Phangdriphaoba morgue Leiriba Meeoi ahungi thawai yaodraba Hakchang Loukhiroi Kuki singna sathargliba lan asi loisinaba lengangna mathau taba thabak laukhanhanaba JSC na lamdam asida Leiriba Command and Control Committee Kumbi Kendraga loinana Manipuri CSO singa punna thabak tawminaba haiba warep sing asini. Maramaduna atuba matamda lenga asina Thiba Khangdana Leiriba Meeoi amagi Hakchang atubada puthokpiyu Wangoo Sabal maning singda Leiriba misam miyam ngakpa ngamdraba ani shuba maha regiment gi maut state force oina thambiyu haina mahakna makatana phongdoki.